NINGTHOUKHONG MANINGDA Leiba KHUROI CHING KUKI KHUTLAI PAIBA NGARANG NONGMEI KAPSHINDUNA attack CHATHARAKPADA bunker Saduna Leiba Khul Ngakpa volunteer ama bunker Teklakpadagi Leikhidre Thodok aduda Leikhidra volunteer adudi NINGTHOUKHONG Ward number 2 dagi Warepam Kiran Chahi Nifu Apokpa W Khomdon B Kawe Leikhidra Kiran gi hakchang adu postmortem taunabagidabak rims ki mokta thamkhre hairi Thodok adugi matangda press na phangba pau amana hai Thodok adu NINGTHOUKHONG Ward number 2 Santipurda ngarang nungthil chaurakna pung 3:45 rom tarakpa adwaida thokibane KUKI KHUTLAI PAIBA KHUROI CHING dagi khanghodana nongmei kapsinlakhiba aduda Khul Ngakpa volunteer sing masa masagi saphagadaba mafamda leinakhi madugi matung kiranna leiriba bunker adu ningkhairaga leiramba Khul Ngakpa volunteer sing na thengnarakhi bunker aduda sangsinduna yengliba matamda kiran bunker na nanduna thawai yaudraba hakchang oina leiramkhibane kiran na leiramkhiba bunker adu chaba loidribani haina pau asina makha tarakle leikhidraba kiran gi loinabi amadi chahi ani dangairiba angang ama leihori ngarangi thodok adu NINGTHOUKHONG gi miyamna nungaitaba phongdorakle